ngasi laingak pairiba masung laingak ta yauriba political party singi thaupuba singi mathakta miyam ga loinana khongjang changsillaga nei kwa kaithel thiam laikai gi KTH LYO office ta temporary office oiriba organizing committee of public assembly for restoration of peace in Manipur na tha asigi taraga tarukta lemna khibagi matungin na ngasi dagi hauna paleba laingak amadi laingak sida yauriba singi political party singi office bearer singi mathakta miyam ga loinana makha taba khongjang changsilagani haire committee asina phongdorokibo wafam singi manungda haujik lediba phibam sida bangkar mayam ama sariba madi Manipur gi manungda buffer zone haiba wafam asi sizinariba makai state asida violence amade nongmai kapna ba leple haina lowba ngamloi haire Manipur laingak na law and order ngakpa matamda michang mikhai naiba manba haibade kuki narco terrorist amata fagat pangamdaba duga Manipur kanna bohona ba midana ek mayam pan senduna phajun bagi thawong sungya yaroi karigumba farabadi miyam ga loinana akan ba khongjang sangsin gani hai khe committee asigi maikai dagi thamlagliba atai wafam singna Manipur da me ahum gi mamang do oiramba status quo gi phibam adu ngakpa gi thabak athuba da pangthokada bane national highway sing da sathariba economic blockade khudakta leban gadaba ne stakeholders singa tanaraga rehabilitation ge package thabak to onthokada bane popi pambi thaba khudakta lepan duna mari lena ba thabak paikhat kada bani loinana suda leriba lamen tuhen ba kuki singbo terrorist ni haina laukthokada bani haire